Matam helaba inner line permit ke che chang paiduna sangthana leramba Assam ge Golagatage Majibur Ali chahi kuntraga humdoi apokpa Najamuddin kauba meeoi ama DC office Imphal East district ke ILP section na detain tawkhre. Hariba meeoi asi Porongpat police station da sinakre. Mahaki maramda thizinba amada meeoi asina mamang chahi ge July thada Mau gate lomdage matam kharage chatnaba yaba ILP card ama pairaga Imphal da thunglaraba matungda Imphal East ke Minuthong Hatta Makhalekai Don Lerakta Leiba AMD Amjad Khan chahi kuntraga taret apokpa AMD Khan ki yumda leirakhe. Janglak liba meeoi asi Manipur da leiba yabagi matam asi numit 15 khaktani amadi mahaki ILP card adu mamang chahi ge July 19 da matam loikhrabasu mahangna amuk renewal tawdana hariba imung asida leisilakkhibani. Mahapu changjafam natraga leihallamliba imung aduda penalty na lupa 5,000 thihanba amadi athubada meeoi asibo masagi maramda thindokhinaba executive magistrate Imphal East na OC Porongpat police cha yathang ama pikre. Makata na executive magistrate asina Manipur macha nattabasingbu ILP gi matik chaba che chang yaudana isa gi yumda thamdana basu khangankre. Karigumba thamlamlabadi yumbu gi mathakta logi oiba thabak sing laukhatkani haina shu khangankhe.